mayambu ahan namaktada wari na chunggi maikidigi ikok no na taram no shiri aikoi ninga sisu amuk puruga lakshari aikoi ninga rang digi thaba hokraba wari da mahi gi phurit ani suba tangka wari asi aseng magisu comedy wari nate horror gi oiba akibi yamni yawgada wari ni maming asina maram oraga comedy ni khanba singna comment birak pusi yawi handaki sidi comedy oiroi akibane hena maroi ni yawgani haina khanjai tabirasi mahi gi phurit wari gi ani suba tangka ngarang tangka adugi makha chathara kamatamdani nasib pami yedugi maram daliram liba phurit angang badu ubada nanaw kungkung yamna ngaki phurit lase mahang na paraduna hojikti phurit lase yamna halle aigi bu oibi yani habigi wakhalda mahang na mayum tamna puraga lakki hojikti magi mayum yore masigi tanjasi nanaw kungkungi mama mayum da laktre maibe ko bu chakhibani ngihaktang phurit asibu yengna mangonda sumlerambadagi ai bu litlegi yengsirane ai bu litlegi yengsirane habigi wakhal ma khalakbadagi mana litliba phurit asi lawtholaga hojikki angang phurit ase mana litkirami phurit ase ahan ba litsin na matamda mahangna pakjabrane phajaгаdrane masa matomda sholagrami adubu khangaude phurit asibu heklilubadagi nanaw kungki masasi kaino me tokre masada hainadaba hagajabagi mong matawdona torai masase mareng chaladuna kainone haduna masa matomta pangnanta nali masidagi karigumba amana mabu singlabadawna nanaw kung hojikti makoigi yum masidagi thonga lom tamna yang thekna kanna sen horai kanana bu sinduna kanana bu singlibanu khangde mathong maram khangdana nanaw kung kanna seli asuki matik yamni yangni seli aduga chiratlaga makoigi bol sanapam mamangi lampa amale lampa asida mahakse tharo olabani hainadaba mareng chatpaduna dum ole masasisu mathek thelaga karino torisibu adum sholaga mahaksi ole lekhom thokpa mate kharam suleri masida su mahaksi tharo olaga hekta khangi phurit ase mana lisillepsi lawthokna bi yamno wan honase ngihaktangi matungdadi uchinna chinna warab suwana naw kungna mana litliba phurit ase lawthokhirame phurit asina hek lawthokraba tungdadi mahakse masase gyan tabadona tawi phurit asibu muni yelaga karino sibo kari yawmna sibo haduna mahakse gyan tabangamduduna phurit asibu muni yengi panthade mahak hojikti lamphak asida lerambadagi phurit asisu magi thokpali horasinu ai yum yonaba selagi haduna nanaw kungkung mayum yonaba yamni yana chele masaru tharo onbagi magi khongrausu lekhom phanyamate phurit lirpnate asumna phurit littana mahakse mayum yonaba selakirami mayum yoroba tungdadi maibadu makhoigi mangonda leramne adugu mama aduna yumthangnaba singda magi machanu pabu kanna kauruga leba tanjani nanaw kungkung masadu iwawaraga lekhom lelang tiriga chalai matawadu ubada magi mamana haima kathai chaluriba nangde aina somna koi kauri aina thokuno haramlaga lekhom tayri malini chalo amuka cham tholo soro haduna mamana hari nanaw kungkung yam thuna chali aduga masada lekhom tayri budu cham thole anoba phirol lama honaduna maibuduga manak tamna chali adubu nanaw kungkung ki wakhaldi tongan bamani ngasai ge phiritu aina liluba matamda engonda oiribudu karino engonda oiribusibu karino habigi wakhalamadi adum khalli maibisina magi ngarangi numidangda thenakiba akibagi mong mataw magi mapok mai phattaba pilingegi matamdagi thasigi ahing matam jorpa khudingda mangonda oiriba awaba mana thengnariba akiba singasibu koknaba hadrung asidi maibisina lai khurumnaba thoranga masili maibisina khangliba mana uribasi sukharatani mayama hena hakina khangmanate mayamasi loina khangma tarabadi mahaksu lai taradana khurumpam thokpa maiba amu oibagi maiga changda pochai sing haraduna nanaw kungkungi masada awaba khudong thiba tadana bahaduna lai khurumbirami matungdadi kaisum toroi aduba sekhillu thasigi ahing matamdadi mabu thonganu haramlega maiba sojikti magi mayum tona pangre nanaw kungkung amadi mamasi lehori mamana ibungo aidi thabak atai chalingai matam asida ngasigi yongadaba mana masingsu amata lahodre nang cha khara thongamo aigi hanagi pujai lofum singdudagi aigi poche singado kharam tiloruge
ꯅꯅꯥ ꯀꯨꯡꯀꯨꯡꯁꯨ ꯍꯥꯗꯨꯅ ꯌꯥꯍꯧꯔꯦ ꯃꯃꯥ ꯊꯔꯣ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯀꯨꯡꯀꯨꯡ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯂꯤ ꯃꯇꯝ ꯑꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯈꯜꯂꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯁꯨ ꯍꯥꯡꯗꯣꯛꯂꯒ ꯊꯝꯂꯤꯕꯅꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗꯁꯨ ꯄꯥꯛ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯂꯩ ꯃꯈꯣꯏꯒꯤ ꯆꯥꯛꯁꯪꯒꯤ ꯍꯦꯛ ꯊꯪꯅꯅ ꯐꯤ ꯐꯧꯕꯒꯤ ꯄꯣꯂꯥꯡꯈꯣꯛꯁꯨ ꯂꯩꯔꯤꯕꯅꯤ ꯉꯁꯥꯏ ꯃꯍꯥꯛꯀꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯕ ꯃꯥꯒꯤ ꯈꯣꯡꯒꯥꯎ ꯑꯗꯨ ꯃꯥꯅ ꯐꯖꯅ ꯆꯥꯝꯊꯣꯛꯂꯒ ꯃꯅꯤꯡꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯀꯨꯡꯀꯨꯡꯅ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯈꯨꯖꯨꯝ ꯍꯩꯗꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯔꯛꯏ ꯍꯩꯗꯣꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯁꯦ ꯆꯪꯂꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯏ ꯑꯗꯨꯕꯨ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯊꯥꯜꯂꯒ ꯀꯨꯡꯀꯨꯡ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯎꯕꯗꯧꯅ ꯇꯧꯏ ꯃꯁꯤꯗꯒꯤ ꯀꯨꯡꯀꯨꯡꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯏ ꯌꯦꯡꯂꯤꯕꯁꯦ ꯐꯤ ꯐꯧꯔꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯣꯝꯗꯅꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯨꯔꯒ ꯆꯥꯝꯗꯨꯅ ꯊꯜꯂꯝꯕ ꯐꯤꯔꯣꯜꯗꯤ ꯈꯣꯡꯒꯥꯎ ꯑꯗꯨꯇꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨꯁꯨ ꯑꯗꯨꯗ ꯐꯧꯕ ꯌꯥꯎꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯀꯨꯡꯀꯨꯡ ꯉꯛꯄꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯃꯅꯥꯛ ꯇꯝꯅ ꯆꯪꯏ ꯑꯗꯨꯒ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯃꯥꯅ ꯃꯈꯨꯠꯅ ꯇꯝꯃ ꯊꯦꯡꯏ ꯀꯔꯤꯅꯣꯅꯦ ꯉꯁꯥꯏ ꯂꯝꯄꯥꯛꯇ ꯇꯥꯍꯧꯔꯕꯗꯥꯏꯅꯦ ꯑꯩꯅ ꯂꯪꯊꯣꯛꯂꯝꯕ ꯐꯨꯔꯤꯠꯇꯨ ꯅꯠꯇ꯭ꯔꯅꯦ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯏ ꯀꯨꯡꯀꯨꯡ ꯍꯟꯗꯛꯃꯛꯇꯤ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯦ ꯂꯝꯄꯥꯛꯇ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯗꯨꯅ ꯂꯪꯊꯣꯛꯂꯝꯕ ꯐꯨꯔꯤꯠ ꯑꯁꯤꯅ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯒ ꯌꯥꯜꯂꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛ ꯆꯥꯛꯁꯪꯂꯣꯝꯗ ꯆꯠꯂꯛꯏ ꯑꯗꯨꯒ ꯆꯥꯛꯁꯪꯁꯤꯗ ꯃꯍꯥꯛꯅ ꯐꯝꯊꯔꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯕ ꯍꯧꯔꯛꯏ ꯀꯔꯤ ꯃꯇꯧꯅꯣ ꯀꯔꯝꯅ ꯐꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯐꯨꯝꯕꯪꯅꯔꯦ ꯑꯃꯨꯛꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯑꯍꯣꯕꯤꯗꯒꯤ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯂꯤ ꯐꯧꯔꯤꯕ ꯐꯨꯔꯤꯠ ꯑꯁꯤ ꯀꯔꯤ ꯇꯧꯔꯛꯄꯅꯣ ꯂꯦꯡꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯥꯁꯤ ꯅꯣꯝꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯑꯀꯤꯕꯕꯨ ꯍꯦꯜꯂꯕꯗꯤ ꯋꯥꯈꯜ ꯖꯥꯠ ꯈꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯆꯦꯞꯊ ꯀꯨꯡꯀꯨꯡꯗꯤ ꯌꯦꯡꯂꯤ ꯑꯗꯨꯕꯨ ꯆꯨꯝꯅꯒꯤ ꯐꯨꯔꯤꯠ ꯑꯃꯅ ꯐꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯑꯗꯨꯝ ꯂꯩꯔꯤ ꯀꯨꯡꯀꯨꯡ ꯋꯥꯈꯜ ꯑꯁꯤ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯁꯤꯗꯕꯨ ꯂꯣꯏꯁꯤꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯒꯔꯪ ꯍꯦꯛꯇ ꯃꯩꯁꯤꯕꯨ ꯊꯥꯒꯠꯂꯒ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯀꯤꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯆꯪꯂꯛꯈ꯭ꯔꯦ ꯑꯗꯨꯒ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟ ꯃꯌꯥꯗ ꯂꯦꯞꯂꯒ ꯑꯣꯏ ꯀꯨꯡꯀꯨꯡ ꯅꯅꯥ ꯀꯨꯡꯀꯨꯡ ꯇꯣꯏꯅ ꯑꯅꯤꯔꯛ ꯀꯧꯔꯛꯏ ꯀꯨꯡꯀꯨꯡ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯒ ꯀꯔꯤꯒ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯧꯔꯛꯄꯗꯗꯤ ꯃꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯏ ꯃꯥꯒꯤ ꯄꯥꯏꯔꯝꯕ ꯄꯣꯠ ꯆꯩ ꯐꯥꯎꯕ ꯃꯈꯥꯗ ꯇꯥꯈꯤ ꯑꯗꯨꯒ ꯃꯍꯥꯛ ꯐꯛꯂꯥꯡ ꯀꯥꯆꯤꯜ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯑꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯂꯩꯈꯤ ꯃꯃꯥꯟꯅꯕꯗꯨꯅ ꯀꯩꯗꯧꯔꯦ ꯀꯨꯡꯀꯨꯡ ꯑꯩꯅꯦ ꯃꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯋꯥ ꯉꯥꯡꯂꯛꯏ ꯀꯨꯡꯀꯨꯡ ꯃꯃꯥꯟꯅꯕ ꯃꯩꯅꯣ ꯑꯣꯏꯔꯝꯂ ꯐꯥꯎꯕꯗ ꯉꯁꯥꯏꯒꯤ ꯀꯧꯔꯛꯂꯤꯕ ꯃꯥꯅ ꯈꯜꯂꯝꯂꯤꯕ ꯋꯥꯈꯜ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯝꯅ ꯀꯧꯔꯛꯄꯗꯗꯤ ꯌꯥꯝꯅ ꯀꯤꯈꯤꯕꯅꯤ ꯀꯨꯡꯀꯨꯡꯅ ꯐꯖꯅ ꯃꯥꯡꯒꯣꯟꯗꯒꯤ ꯂꯥꯞꯅ ꯀꯧꯔꯛꯑꯗꯤ ꯐꯗꯨꯕ ꯀꯔꯤ ꯂꯩꯒꯦ ꯃꯩꯅꯣ ꯀꯔꯤ ꯂꯩꯒꯦ ꯃꯩꯅꯣꯅ ꯀꯩꯅꯣꯅꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯅꯪꯒꯤ ꯐꯨꯔꯤꯠ ꯐꯖꯕꯒ ꯂꯩꯕ꯭ꯔꯥꯕ ꯑꯩꯗꯣ ꯑꯁꯤꯗ ꯏꯃꯥꯟꯅꯕ ꯑꯃꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯑꯩꯒꯤꯗꯤ ꯐꯨꯔꯤꯠꯁꯨ ꯐꯖꯕ ꯑꯃꯇ ꯂꯩꯇ꯭ꯔꯦ ꯅꯪꯒꯤꯗꯤ ꯐꯨꯔꯤꯠꯁꯨ ꯑꯆꯧꯕ ꯉꯥꯛꯇ ꯊꯝꯃꯤꯗꯅ ꯑꯗꯣ ꯐꯨꯔꯤꯠ ꯐꯖꯕ ꯑꯃꯇ ꯑꯩꯉꯣꯟꯗ ꯄꯤꯌꯨꯗꯅ ꯑꯩ ꯉꯁꯤꯗꯨ ꯉꯥꯛꯇꯪ ꯂꯤꯠꯂꯨꯒꯦ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯀꯨꯡꯀꯨꯡꯅ ꯅꯪꯉꯣꯟꯗ ꯂꯤꯠꯄ ꯌꯥꯒꯗꯕ ꯐꯖꯕ ꯐꯨꯔꯤꯠꯄꯨ ꯂꯩꯇꯦꯗ ꯃꯃꯥꯟꯅꯕꯗꯨꯅ ꯈꯪꯗꯦꯁꯦ ꯑꯃꯠꯇ ꯄꯤꯔꯛꯑꯣ ꯑꯩ ꯑꯁꯣꯝꯗ ꯏꯃꯥꯟꯅꯕꯗꯨ ꯉꯥꯏꯔꯦꯕ ꯉꯥꯏꯍꯥꯛꯀ ꯆꯠꯂꯨꯒꯦ ꯍꯥꯏꯔꯛꯏ ꯀꯨꯡꯀꯨꯡ ꯑꯗꯨꯝ ꯂꯩꯔꯝꯕꯗꯒꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯑꯦ ꯃꯅꯤꯡꯗ ꯐꯨꯔꯤꯠ ꯑꯃꯗꯤ ꯐꯧꯕꯅꯤꯁꯦ ꯃꯁꯤ ꯄꯤꯈꯤꯁꯤꯔꯥꯅꯦ ꯌꯥꯔꯣꯏ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯑꯋꯥꯕ ꯇꯥꯔꯤꯁꯤꯅꯗꯤ ꯃꯤꯉꯣꯟꯗ ꯇꯥꯍꯟꯕ ꯐꯠꯇꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯃꯃꯥꯟꯅꯕꯗꯨꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗꯒꯤ ꯑꯗꯨꯝ ꯌꯦꯡꯊꯣꯛꯂꯨꯕ ꯇꯥꯟꯖꯥꯅꯤ ꯃꯅꯤꯡꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯑꯉꯥꯡꯕ ꯐꯨꯔꯤꯠ ꯐꯖꯕ ꯑꯃꯈꯛ ꯐꯧꯔꯤꯕꯁꯤ ꯃꯥꯅ ꯎꯔꯔꯦ ꯃꯅꯤꯡꯗ ꯐꯧꯔꯤꯁꯤ ꯅꯪꯒꯤ ꯐꯨꯔꯤꯠꯂꯥ ꯍꯩꯃꯥ ꯐꯖꯩꯅꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯦ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯈꯤ ꯐꯨꯔꯤꯠꯇꯨ ꯌꯦꯡꯉꯤ ꯐꯨꯔꯤꯠꯇꯨ ꯆꯣꯠꯂꯝꯗ꯭ꯔꯦ ꯏꯀꯪ ꯀꯪꯂꯝꯃꯤ ꯐꯨꯔꯤꯠ ꯑꯗꯣ ꯃꯃꯥꯟꯅꯕꯅ ꯄꯨꯁꯤꯜꯂꯛꯏ ꯀꯨꯡꯀꯨꯡ ꯑꯁꯤ ꯐꯖꯔꯦ ꯑꯁꯤ ꯉꯥꯛꯇ ꯂꯤꯠꯂꯨꯒꯦ ꯐꯨꯔꯤꯠꯁꯨ ꯌꯥꯝꯅꯁꯨ ꯍꯜꯂꯤꯅꯦ ꯑꯩ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯋꯥ ꯉꯥꯡꯉꯤ ꯀꯨꯡꯀꯨꯡꯗꯤ ꯐꯨꯔꯤꯠ ꯑꯗꯣ ꯄꯤꯁꯨ ꯄꯤꯅꯤꯡꯗꯦ ꯀꯔꯤꯒꯤꯗꯃꯛ ꯃꯉꯣꯟꯗ ꯑꯋꯥꯕ ꯈꯔ ꯇꯥꯈꯤꯕꯅꯤꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯀꯨꯡꯀꯨꯡꯅ ꯋꯥ ꯉꯥꯡꯕꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯅ ꯌꯥꯔꯦꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯅ ꯐꯨꯔꯤꯠ ꯑꯁꯤ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯀꯨꯡꯀꯨꯡ ꯈꯥꯝꯕꯒ ꯀꯔꯤꯃꯠꯇ ꯉꯝꯍꯧꯗ꯭ꯔꯦ ꯃꯃꯥꯟꯅꯕꯁꯤꯁꯨ ꯐꯨꯔꯤꯠ ꯐꯖꯕ ꯑꯃ ꯐꯪꯂꯦ ꯑꯩ ꯊꯕꯛ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯈꯤꯕꯅꯤ
ꯀꯨꯡꯀꯨꯡ ꯃꯥꯒꯤ ꯆꯥꯛ ꯊꯣꯡꯕꯗꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯤ ꯋꯥꯈꯟꯗꯕꯨꯗꯤ ꯃꯣꯟ ꯃꯣꯟ ꯈꯜꯂꯤ ꯏꯁ ꯀꯔꯤ ꯊꯣꯛꯂꯒꯕ ꯏꯃꯥꯟꯅꯕꯗꯨ ꯀꯔꯤ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯋꯥꯈꯟ ꯈꯜꯂꯤ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯗꯨꯗꯤ ꯑꯁꯣꯝꯗ ꯑꯇꯣꯞꯄ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯑꯅꯧꯕ ꯐꯨꯔꯤꯠ ꯑꯉꯥꯡꯕꯁꯤꯕꯨ ꯂꯤꯠꯁꯤꯜꯂꯒ ꯃꯃꯥꯟꯅꯕꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯁꯥꯏꯀꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯊꯧꯅꯗꯨꯅ ꯊꯕꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯃꯩꯅꯣ ꯀꯤꯍꯧꯗꯦ ꯃꯤꯅꯤꯠ 4-5ꯔꯣꯝ ꯁꯥꯏꯀꯜ ꯊꯧꯔꯕ ꯇꯨꯡꯗꯗꯤ ꯃꯩꯅꯣꯒꯤ ꯃꯁꯥꯁꯤ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯔꯛꯏ ꯃꯍꯥꯛꯅ ꯊꯧꯔꯤꯕ ꯁꯥꯏꯀꯜ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯀꯟꯅ ꯊꯧꯒꯠꯂꯛꯏ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯍꯣꯏ ꯉꯥꯏꯈꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯇꯨꯡꯗꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯇꯥꯜꯂꯤ ꯃꯩꯅꯣꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯁꯥꯏꯀꯜ ꯑꯁꯤ ꯍꯦꯛꯇ ꯇꯤꯡꯈꯠꯇꯅ ꯌꯥꯡꯅ ꯌꯥꯡ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯩꯅꯣꯁꯨ ꯂꯥꯎꯕ ꯍꯧꯔꯛꯂꯦ ꯃꯍꯥꯛꯀꯤ ꯃꯈꯣꯡꯅ ꯈꯣꯡꯅꯦꯠ ꯑꯣꯠꯇ꯭ꯔ ꯐꯥꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯆꯦꯜꯂꯤꯁꯤꯅꯗꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ ꯃꯩꯅꯣ ꯍꯧꯖꯤꯛꯇꯤ ꯁꯥꯏꯀꯜ ꯑꯗꯨꯕꯨ ꯃꯃꯥꯏ ꯆꯨꯝꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯂꯥꯎꯏ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯃꯃꯥꯟꯅꯕꯁꯨ ꯇꯥꯟꯁꯤꯜꯂꯛꯏ ꯃꯩꯅꯣ ꯀꯔꯤ ꯇꯧꯅꯤ ꯍꯧꯖꯤꯛꯇꯤ ꯁꯥꯏꯀꯜ ꯑꯁꯤꯅ ꯃꯁꯥ ꯃꯇꯣꯝꯇ ꯀꯟꯅ ꯆꯦꯟꯖꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯇꯨꯔꯕꯁꯨ ꯇꯨꯅ ꯁꯣꯠꯂꯕꯁꯨ ꯁꯣꯠꯂ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯣꯡꯊꯔꯝꯃꯤ ꯃꯩꯅꯣ ꯇꯥꯍꯧꯔꯦ ꯁꯥꯏꯀꯜ ꯑꯗꯨꯁꯨ ꯃꯥꯅ ꯍꯦꯛ ꯆꯣꯡꯊꯈꯤꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯆꯤ ꯑꯃꯗ ꯇꯥꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯗꯣ ꯁꯥꯏꯀꯜ ꯑꯗꯨ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯏ ꯃꯩꯅꯣ ꯇꯨꯔꯕꯗꯒꯤ ꯃꯅꯥꯛꯇ ꯁꯥꯏꯀꯜ ꯑꯗꯨ ꯈꯥꯝꯂꯒ ꯃꯩꯅꯣ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯨ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯩꯅꯣ ꯃꯥꯒꯤ ꯃꯁꯥꯗꯨ ꯈꯔ ꯁꯣꯛꯏ ꯑꯀꯤꯕꯅꯗꯤ ꯃꯥ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯉꯥꯟꯕ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯁꯥꯏꯀꯜ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯍꯟꯕꯅꯤ ꯁꯥꯏꯀꯜ ꯑꯁꯤꯒꯤ ꯃꯅꯥꯛ ꯆꯪꯒꯗꯕ ꯀꯤꯔꯦ ꯁꯥꯏꯀꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯈꯟꯈ꯭ꯔꯦ ꯃꯩꯅꯣ ꯁꯥꯏꯀꯜ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯂꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯗꯨ ꯀꯔꯤ ꯁꯣꯏꯕꯅꯣ ꯕ꯭ꯂꯦꯛꯀ ꯅꯥꯟꯊꯣꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯇꯧꯔꯝꯗꯦ ꯃꯃꯥꯟꯅꯕꯗꯨꯅ ꯀꯩꯁꯨꯝ ꯇꯧꯗꯦꯅ ꯁꯤꯗꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯌꯥꯡꯅ ꯊꯧꯔꯤꯕ ꯃꯩꯅꯣꯅ ꯑꯩꯅ ꯊꯧꯕ ꯅꯠꯇꯦ ꯃꯁꯥ ꯃꯇꯣꯝꯇ ꯊꯧꯕꯅꯤ ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯔꯦ ꯑꯣꯏꯗ ꯄꯥꯗ ꯉꯥꯡꯒꯅꯨ ꯌꯦꯡꯒꯦ ꯃꯁꯥ ꯃꯇꯣꯝꯇ ꯊꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯊꯧꯒꯦ ꯑꯩꯒꯤꯁꯦ ꯅꯪ ꯊꯧꯁꯦ ꯂꯥꯎ ꯆꯠꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯠꯂꯤ ꯃꯩꯅꯣꯅ ꯊꯧꯔꯝꯕ ꯁꯥꯏꯀꯜ ꯑꯁꯤ ꯃꯃꯥꯟꯅꯕꯅ ꯊꯧꯕꯗ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯃꯥꯟꯅꯕꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯑꯃꯨꯛ ꯃꯩꯅꯣꯅ ꯊꯧꯕ ꯍꯧꯏ ꯑꯗꯨꯕꯨ ꯑꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯁꯥ ꯃꯇꯣꯝꯇ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯁꯤꯅ ꯃꯩꯅꯣꯕꯨ ꯇꯥꯟꯕ ꯂꯥꯛꯄꯒ ꯉꯝꯕ ꯅꯠꯇꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯊꯧꯕꯁꯤꯅ ꯃꯩꯅꯣ ꯀꯟꯅ ꯂꯥꯎꯔꯒ ꯑꯃꯨꯛꯀꯁꯨ ꯁꯥꯏꯀꯜ ꯑꯁꯤꯅ ꯃꯥꯕꯨ ꯄꯨꯔꯒ ꯆꯠꯄꯁꯤꯗ ꯂꯥꯎꯏ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯂꯝꯕꯤ ꯃꯇꯦꯛ ꯑꯁꯤ ꯅꯥꯀꯟꯗ ꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯃꯇꯦꯛꯁꯨ ꯅꯠꯇꯦ ꯑꯍꯥꯡꯕ ꯂꯝꯕꯤꯅꯤ ꯃꯩꯅꯣ ꯑꯃꯨꯛꯀꯁꯨ ꯁꯥꯏꯀꯜꯗꯒꯤ ꯃꯍꯥꯛ ꯆꯣꯡꯊꯍꯧꯏ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯤꯗ ꯃꯩꯅꯣ ꯃꯥꯒꯤ ꯃꯁꯥꯗ ꯑꯀꯤꯕ ꯌꯥꯝꯅ ꯐꯥꯎꯔꯔꯦ ꯃꯃꯥꯟꯅꯕꯁꯤ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯊꯧꯔꯤꯗꯨꯕꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯅ ꯉꯥꯡꯉꯤ ꯃꯩꯅꯣꯅ ꯑꯩꯅ ꯅꯠꯇꯦ ꯃꯁꯥ ꯃꯇꯣꯝꯇ ꯑꯣꯏꯖꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯥꯅ ꯈꯨꯝꯃꯤ ꯃꯃꯥꯟꯅꯕꯁꯤ ꯃꯩꯅꯣꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯔꯤꯕꯨ ꯍꯥꯏꯒꯅꯤ ꯃꯩꯅꯣꯗꯤ ꯍꯦꯟꯅ ꯀꯤꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯩꯅꯣ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯃꯁꯥꯁꯤ ꯃꯔꯦꯡ ꯆꯠꯄꯗꯨꯅ ꯇꯧꯔꯛꯏ ꯐꯨꯔꯤ ꯊꯨꯡꯕ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯕꯒꯤ ꯃꯑꯣꯡꯗ ꯃꯁꯥꯁꯤ ꯃꯇꯦꯛ ꯄꯣꯝꯈꯠꯂꯛꯏ ꯌꯥꯝꯅ ꯍꯥꯒꯠꯆꯕ ꯅꯨꯡꯉꯥꯏꯇꯕ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯃꯩꯅꯣꯗ ꯐꯥꯎꯔꯛꯏ ꯃꯩꯅꯣꯅ ꯃꯥꯒꯤ ꯃꯁꯥꯁꯤꯕꯨ ꯒꯣꯔꯣ ꯈꯣꯠꯂꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯔꯦꯡ ꯆꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯈꯠꯂꯛꯏ ꯃꯃꯥꯟꯅꯕꯁꯨ ꯎꯔꯦ ꯃꯥꯒꯤ ꯃꯁꯥꯗ ꯐꯨꯔꯤ ꯊꯨꯡꯕꯗꯧꯅ ꯃꯊꯥ ꯄꯣꯝꯈꯠꯂꯕꯁꯤ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯩꯅꯣ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕ ꯍꯧꯏ ꯃꯩꯅꯣ ꯃꯁꯤꯗꯒꯤ ꯃꯥꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯅꯥꯀꯜ ꯑꯃꯗ ꯊꯝꯃꯤ ꯑꯗꯨꯒ ꯋꯥ ꯉꯥꯡꯉꯤ ꯏꯃꯥꯟꯅꯕ ꯅꯅꯥꯎ ꯀꯨꯡꯒꯨꯡꯒꯤꯅꯤ ꯃꯈꯣꯏ ꯄꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯕꯗꯒꯤ ꯑꯩꯅ ꯑꯗꯨꯝ ꯂꯤꯠꯂꯒ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯄꯂꯥꯡꯈꯣꯛꯇ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯕ꯭ꯔꯥ ꯍꯥꯒꯠꯆꯔꯦꯗ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯃꯤ ꯑꯄꯤꯛꯄꯒꯤ ꯐꯨꯔꯤꯠ ꯅꯠꯇ꯭ꯔꯕꯗꯤ ꯂꯤꯠꯅꯕ ꯂꯩꯇꯕ꯭ꯔꯥ ꯀꯨꯂꯤ ꯁꯨꯕ ꯅꯨꯄꯥꯗꯨꯒꯤ ꯐꯤꯔꯣꯜꯁꯨ ꯐꯖꯅ ꯁꯨꯔꯝꯅꯤꯁꯨ ꯈꯪꯗꯦ ꯁꯨꯔꯝꯃꯣꯏꯁꯨ ꯈꯪꯗꯦ ꯃꯤꯒꯤ ꯐꯨꯔꯤꯠ ꯄꯥꯝꯕꯒꯤꯅꯤ ꯇꯧꯔꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯂꯕꯁꯨ ꯑꯩꯒꯤ ꯂꯤꯠꯂꯁꯨ ꯌꯥꯔꯤꯗꯨꯕꯣ ꯂꯪꯊꯣꯛꯀꯣ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯅꯥꯀꯟꯅ ꯊꯝꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯃꯩꯅꯣꯒꯤ ꯃꯁꯥꯗ ꯐꯨꯔꯤ ꯊꯨꯡꯕꯗꯨꯅ ꯃꯊꯥ ꯄꯣꯝꯂꯤꯕꯁꯤꯕꯨ ꯑꯃꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯑꯁ꯭ꯋꯥꯏꯗ ꯂꯐꯨ ꯄꯥꯝꯕꯤ ꯍꯧꯕ꯭ꯔꯥ ꯂꯐꯨꯒꯤ ꯃꯀꯨ ꯑꯃ ꯌꯦꯠꯂꯕꯗꯤ ꯐꯕꯁꯨ ꯌꯥꯏ ꯑꯃꯨꯛꯇꯤ ꯌꯦꯡꯁꯤ ꯍꯥꯏꯔꯤ ꯃꯩꯅꯣꯅ ꯐꯨꯔꯤꯠꯁꯤ ꯂꯪꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯔꯤ ꯂꯤꯠꯇꯣꯏꯕ ꯑꯃꯗꯨꯅ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯅꯤ ꯁꯨꯔꯤ ꯑꯃ ꯅꯪ ꯂꯤꯠꯂꯣ ꯃꯁꯤꯒꯤ ꯐꯨꯔꯤꯠꯁꯤ ꯂꯪꯊꯣꯛꯀꯣ ꯀꯨꯡꯀꯨꯡꯒꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠ
ꯁꯨꯅꯤ ꯁꯨꯔꯁꯨ ꯈꯪꯗꯕ ꯑꯁ ꯌꯥꯔꯁꯤ ꯄꯟꯅꯤꯡꯗꯦ ꯐꯨꯔꯤꯠꯇꯣ ꯂꯪꯊꯣꯛꯑꯝꯂꯦ ꯃꯃꯥꯟꯅꯕ ꯑꯃꯗꯨꯒꯤ ꯐꯨꯔꯤꯠꯇꯨ ꯃꯩꯅꯣꯅ ꯂꯤꯠꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇꯨꯗ ꯂꯐꯨ ꯄꯥꯝꯕꯤ ꯑꯇꯩ ꯑꯇꯩ ꯍꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ ꯂꯐꯨꯒꯤ ꯃꯀꯨ ꯑꯃ ꯉꯛꯁꯝꯗ ꯀꯤꯔꯕꯗꯤ ꯉꯛꯁꯝꯗ ꯌꯥꯜꯂꯕꯗꯤ ꯍꯥꯀꯠꯖꯕ ꯐꯨꯔꯤ ꯊꯨꯡꯕ ꯐꯩ ꯍꯥꯏꯕꯒꯤ ꯍꯥꯏꯅꯕ ꯑꯍꯜꯁꯤꯡꯒꯤ ꯂꯩꯕꯗꯨꯅ ꯑꯗꯨꯝ ꯊꯤꯔꯕꯅꯤ ꯑꯁꯨꯝꯅ ꯂꯐꯨ ꯃꯀꯨ ꯑꯃꯈꯛ ꯃꯉꯛꯇ ꯌꯥꯜꯂꯗꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯑꯗꯨ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯕꯨ ꯃꯩꯅꯣꯗꯤ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯍꯥꯀꯠꯖꯕꯁꯦ ꯐꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯃꯊꯥ ꯄꯣꯝꯃꯁꯨ ꯍꯟꯕ ꯅꯠꯇꯦ ꯊꯕꯛ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯆꯪꯉ ꯃꯇꯝꯗ ꯃꯩꯅꯣ ꯅꯥꯀꯜ ꯑꯃꯗ ꯂꯥꯞꯅ ꯂꯩꯍꯧꯔꯤ ꯃꯁꯥꯁꯦ ꯍꯩꯅꯗꯕꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯂꯥꯎ ꯌꯨꯝ ꯌꯧꯔꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯏ ꯃꯩꯅꯣ ꯁꯥꯏꯀꯜ ꯊꯧꯅ ꯃꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯒ ꯂꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯩꯅꯣ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯔꯦ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯎꯏ ꯃꯩꯅꯣ ꯃꯈꯣꯏꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯔꯕꯗ ꯁꯥꯏꯀꯜꯁꯦ ꯃꯥꯅ ꯀꯥꯎꯊꯔꯝꯂꯒ ꯃꯉꯣꯟ ꯇꯝꯕ ꯆꯦꯟꯁꯤꯜꯂꯤ ꯏꯃꯥ ꯍꯥꯏꯗꯨ ꯆꯦꯟꯁꯤꯟꯕꯅꯤ ꯃꯃꯥ ꯐꯤꯡꯅ ꯊꯣꯔꯛꯏ ꯃꯩꯅꯣꯅ ꯃꯃꯥꯟꯅꯕꯗꯨꯅ ꯄꯤꯔꯛꯄ ꯐꯤꯜ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯃꯁꯥꯁꯤ ꯈꯣꯠꯂꯤ ꯏꯃꯥ ꯌꯦꯡꯉꯨꯗꯨ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯏꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯃꯥꯁꯨ ꯌꯥꯝꯅ ꯉꯛꯅ ꯍꯩꯃꯥ ꯀꯔꯤ ꯇꯧꯔꯤꯕ ꯁꯤꯗꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯁꯤꯗꯤ ꯍꯥꯏ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯑꯣ ꯑꯁꯤꯒꯤ ꯆꯥꯎꯕ ꯅꯥꯏꯗꯕꯗꯣ ꯑꯄꯤꯛꯄ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯏꯔꯨ ꯍꯥꯏ ꯐꯨꯔꯤꯠꯇꯨ ꯀꯗꯥꯏꯗꯕꯨ ꯊꯝꯕꯅꯣ ꯀꯗꯥꯏꯗꯕꯨ ꯅꯝꯁꯤꯟꯕꯅꯣ ꯈꯪꯗꯦ ꯃꯗꯨ ꯂꯤꯠꯂꯒ ꯂꯥꯛꯄꯗꯒꯤꯅꯤ ꯃꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯄꯗ ꯂꯝꯕꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗꯅꯤ ꯃꯁꯥꯁꯤ ꯃꯊꯥ ꯄꯣꯛꯂꯤꯕ ꯐꯨꯔꯤ ꯊꯨꯡꯕꯗꯨꯅ ꯇꯧꯔꯤꯕꯁꯦ ꯃꯗꯨꯒꯤ ꯏꯃꯨꯡ ꯑꯗꯣ ꯃꯊꯣꯡ ꯏꯆꯥ ꯆꯥꯗꯕꯅꯤ ꯃꯃꯥꯁꯨ ꯇꯧꯅꯤꯅꯦ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯣꯏꯕꯅꯤ ꯂꯥꯎ ꯂꯨꯖꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯩꯅꯣꯕꯨ ꯂꯨꯖꯍꯟꯅꯕ ꯇꯧꯏ ꯂꯨꯖꯔ ꯐꯥꯎꯕꯗ ꯃꯩꯅꯣꯒꯤ ꯃꯁꯥꯁꯤ ꯁꯨꯡꯐꯠ ꯐꯠꯇ꯭ꯔꯦ ꯃꯊꯥ ꯑꯗꯨꯝ ꯄꯣꯝꯃꯤ ꯃꯩꯅꯣ ꯍꯥꯒꯠꯖꯕꯁꯤꯅ ꯄꯪꯈꯣꯠꯇ ꯈꯣꯠꯂꯤ ꯃꯃꯥꯟꯅꯕ ꯑꯃꯁꯨ ꯉꯥꯛꯇꯪ ꯂꯩꯔꯝꯂꯒ ꯏꯇꯥꯎ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯦ ꯍꯣꯔꯦꯟ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯃꯥꯗꯤ ꯑꯁꯣꯝꯗ ꯃꯥꯒꯤ ꯃꯆꯥꯗꯨꯕꯨ ꯐꯍꯟꯅꯤꯡꯕꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯍꯤꯗꯥꯛꯁꯤꯡ ꯃꯈꯜ ꯇꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯩꯅꯣ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯐꯠꯇꯕꯗꯒꯤ ꯑꯍꯜꯁꯤꯡ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ ꯀꯩꯅꯣꯃꯇꯪ ꯍꯥꯏꯔꯛꯄꯗ ꯀꯩꯅꯣꯃ ꯇꯧꯔꯛꯄꯗ ꯉꯁꯥꯏꯒꯤ ꯐꯨꯔꯤꯠꯇꯨ ꯅꯅꯥꯎ ꯀꯨꯡꯒꯨꯡꯒꯤ ꯐꯨꯔꯤꯠꯅꯤ ꯃꯥꯒꯤ ꯐꯨꯔꯤꯠꯇꯨ ꯂꯤꯠꯂꯨꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯃꯥꯗꯣ ꯅꯪ ꯉꯥꯛꯇ ꯂꯩꯔꯝꯃꯣ ꯅꯁꯥꯗꯣ ꯉꯥꯛꯇ ꯈꯥꯡꯂꯝꯃꯣ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯏ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯔꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜꯗ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯟꯕ ꯇꯟꯖꯥꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯁꯤꯜꯂꯛꯏ ꯑꯗꯨꯒ ꯅꯅꯥꯎ ꯀꯨꯡꯀꯨꯡꯕꯨ ꯃꯩꯅꯣꯒꯤ ꯃꯃꯥꯅ ꯀꯟꯅ ꯀꯧꯈꯠꯂꯛꯏ ꯀꯨꯡꯀꯨꯡ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ ꯃꯃꯥꯁꯨ ꯅꯥꯀꯟꯗ ꯂꯩꯔꯝꯕꯗꯒꯤ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯩꯅꯣꯒꯤ ꯃꯃꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯀꯨꯂꯤ ꯁꯨꯕꯗꯣ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯀꯨꯝꯊꯥ ꯁꯨꯗꯕ ꯀꯗꯥꯏꯗ ꯅꯝꯁꯤꯜꯂꯒ ꯊꯝꯕꯅꯣ ꯈꯪꯗꯦ ꯐꯨꯔꯤꯠ ꯑꯃ ꯄꯤꯔꯛꯏ ꯍꯥꯏꯌꯦ ꯐꯨꯔꯤꯠꯇꯨ ꯂꯤꯠꯂꯨꯕꯗꯒꯤ ꯏꯆꯥꯗꯣ ꯃꯊꯥ ꯄꯣꯝꯗꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯃꯨꯛꯇꯤ ꯌꯦꯡꯉꯨ ꯂꯥꯎꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯐꯨꯔꯤꯠꯇꯨ ꯁꯨꯗꯦ ꯈꯪꯕꯗꯤ ꯄꯤꯔꯛꯇꯕꯗꯤ ꯌꯥꯗꯕ꯭ꯔꯥꯕ ꯅꯆꯥꯅꯨꯄꯥꯗꯣ ꯆꯥꯎꯕ ꯁꯨꯡꯅꯥꯏ ꯅꯥꯏꯔꯣꯏ ꯃꯗꯨꯒꯤ ꯆꯥꯡ ꯑꯗꯨꯗ ꯂꯩꯅꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯉꯥꯡꯈꯠꯂꯛꯏ ꯀꯨꯡꯀꯨꯡꯁꯨ ꯃꯉꯣꯟꯗ ꯊꯣꯔꯛꯄꯅꯤ ꯍꯦ ꯏꯕꯨꯡꯉꯣ ꯀꯨꯂꯤ ꯌꯦꯡꯉꯨ ꯂꯥꯎ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯌꯦꯡꯉꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯁꯤ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗ ꯃꯩꯅꯣꯗꯤ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯊꯔꯣ ꯑꯣꯜꯗꯨꯅ ꯃꯁꯥꯁꯤ ꯍꯦꯛꯇ ꯈꯣꯠꯂꯒ ꯂꯩꯔꯝꯃꯤ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯅ ꯃꯇꯧ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯉꯛꯈ꯭ꯔꯦ ꯃꯩꯅꯣꯒꯤ ꯃꯃꯥꯅ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯊꯔꯣꯕꯨ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯤ ꯐꯨꯔꯤꯠꯇꯣ ꯂꯩꯇ꯭ꯔꯕꯗꯤ ꯑꯍꯥꯟꯕ ꯊꯝꯃꯨ ꯑꯔꯤꯕ ꯀꯌꯥ ꯑꯃ ꯊꯝꯂꯒ ꯑꯁꯨꯝꯅ ꯃꯤꯉꯣꯟꯗ ꯇꯤꯜꯂꯥꯏꯈꯨꯝꯕꯤ ꯆꯨꯍꯟꯕ ꯈꯣꯠꯍꯟꯕꯁꯤ ꯇꯧꯒꯅꯨ ꯌꯦꯡꯉꯨꯅꯦ ꯏꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤ ꯀꯨꯡꯀꯨꯡ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ ꯐꯨꯔꯤꯠ ꯑꯁꯤ ꯑꯆꯝꯕ ꯐꯨꯔꯤꯠ ꯅꯠꯇꯦ ꯐꯨꯔꯤꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯑꯃ ꯀꯨꯡꯀꯨꯡ ꯑꯗꯨꯝ ꯈꯜꯂꯤ ꯃꯥ ꯃꯤꯀꯨꯞ ꯑꯁꯤꯗ ꯋꯥꯂꯥꯟ ꯀꯔꯤꯃꯇ ꯉꯥꯡꯗꯦ ꯃꯃꯥ ꯊꯔꯣꯅꯗꯤ ꯅꯪꯒꯤ ꯀꯔꯝꯕ ꯐꯨꯔꯤꯠꯅꯣ ꯐꯨꯔꯤꯠꯇꯨ ꯀꯗꯥꯏꯗ ꯊꯝꯕꯅꯣ ꯀꯔꯤꯒꯤꯗꯃꯛꯇ ꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯥꯕꯨ ꯉꯥꯡꯉꯤ ꯀꯨꯡꯀꯨꯡ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯃꯁꯤꯗꯒꯤ ꯃꯩꯅꯣꯒꯤ ꯃꯃꯥꯗꯤ ꯁꯥꯎꯅꯤꯡꯕꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯈ꯭ꯔꯦ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯁꯨ ꯏꯀꯥꯏꯔꯞ ꯇꯧꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯕꯨꯗꯤ ꯊꯔꯣꯅ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯃꯩꯅꯣ ꯐꯨꯔꯤꯠꯇꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯗꯤ ꯅꯪꯉꯣꯟꯗ ꯋꯥꯌꯨ ꯍꯥꯏꯗꯨꯅꯗꯤ ꯄꯤꯔꯛꯄ ꯑꯣꯏꯔꯝꯃꯣꯏ ꯅꯪꯅ ꯋꯥꯏꯕ ꯂꯥꯛꯄ ꯑꯣꯏꯔꯝꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯃꯥꯒꯤ ꯋꯥꯍꯩ ꯋꯥꯇꯥꯁꯤ ꯈꯔ ꯀꯟꯃꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯂꯒ ꯀꯨꯡꯀꯨꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥ ꯊꯔꯣ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯀꯨꯡꯀꯨꯡ ꯃꯌꯨꯝ ꯌꯧꯔꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯃꯪꯉꯤ ꯃꯃꯥꯅꯁꯨ ꯉꯥꯡꯉꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯃꯤꯅ ꯅꯪꯕꯨ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯗꯕ ꯀꯨꯂꯤ ꯑꯗꯨꯗ ꯌꯥꯝꯅ ꯉꯥꯡꯕꯗꯣ ꯑꯩꯅ ꯅꯪꯕꯨ ꯀꯅꯥ ꯑꯃꯠꯇ ꯄꯨꯟꯒꯅꯨ ꯍꯥꯏꯗ꯭ꯔꯥ
ꯀꯩꯒꯤ ꯄꯤꯔꯤꯕꯅꯣ ꯅꯪꯒꯤ ꯀꯔꯝꯕ ꯐꯨꯔꯤꯠꯅꯣ ꯀꯩꯗꯧꯕꯒꯤ ꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯨꯡꯀꯨꯡꯅ ꯑꯩ ꯄꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯕ ꯐꯨꯔꯤꯠꯅꯤ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗꯤ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏ ꯃꯃꯥꯅ ꯋꯥꯏꯕꯁꯨ ꯃꯈꯣꯏꯅ ꯂꯥꯛꯄ ꯑꯗꯨꯒ ꯏꯆꯥꯕꯨ ꯃꯤꯑꯣꯏ ꯃꯤꯇꯧ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯍꯦꯛꯇ ꯉꯥꯡꯕ ꯈꯪꯒꯅꯤ ꯊꯥ ꯃꯊꯥ ꯄꯣꯝꯃꯤꯗꯣ ꯐꯔꯕꯅꯤ ꯃꯤꯒꯤ ꯐꯤꯔꯣꯜ ꯐꯨꯔꯤꯠꯇꯃꯨꯛ ꯋꯥꯏꯕ ꯄꯥꯝꯕ ꯃꯈꯣꯏ ꯃꯁꯥꯒꯤꯗ ꯂꯩꯖꯗꯕ ꯇꯧꯅ ꯑꯗꯨꯒ ꯍꯟꯗꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯏꯅꯤ ꯏꯕꯨꯡꯉꯣ ꯅꯪ ꯊꯣꯛꯀꯅꯨ ꯃꯤ ꯀꯅꯥꯃꯇ ꯄꯨꯟꯕ ꯌꯥꯗꯦ ꯅꯄꯥꯕꯨꯡ ꯌꯥꯎꯗꯅ ꯑꯩꯅ ꯅꯪꯕꯨ ꯌꯣꯛꯄꯅꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯎꯁꯤꯠꯇꯦ ꯅꯪ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯃꯥꯕꯨ ꯈꯔ ꯉꯥꯡꯈꯤ ꯀꯨꯡꯀꯨꯡ ꯀꯥꯔ ꯇꯨꯃꯤꯟꯅ ꯆꯪꯈꯤ ꯃꯃꯥ ꯊꯔꯣꯗꯤ ꯃꯥꯒꯤ ꯀꯩꯊꯦꯜꯗ ꯄꯨꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯂꯩꯔꯤ ꯀꯨꯡꯀꯨꯡ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯤ ꯀꯔꯤ ꯐꯨꯔꯤꯠꯅꯣ ꯃꯗꯨꯒꯤ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯅ ꯂꯪꯊꯣꯛꯂꯒ ꯊꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯂꯥꯡꯈꯣꯛꯇ ꯃꯁꯥ ꯃꯇꯣꯝꯇ ꯐꯧꯔꯒ ꯂꯩꯔꯝꯃꯤ ꯏꯃꯥꯟꯅꯕꯗꯨꯅ ꯐꯨꯔꯤꯠꯇꯨ ꯄꯨꯔꯒ ꯆꯠꯈꯤ ꯑꯩꯅ ꯋꯥ ꯂꯥꯟ ꯀꯔꯤꯃꯇ ꯉꯥꯡꯕ ꯉꯝꯍꯧꯗꯦ ꯐꯨꯔꯤꯠꯇꯨ ꯂꯤꯠꯂꯨꯕꯗꯒꯤ ꯏꯃꯥꯟꯅꯕꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯈꯜꯂꯤ ꯃꯁꯥꯁꯤ ꯑꯀꯤꯕꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯏ ꯀꯨꯡꯀꯨꯡ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪꯁꯨ ꯑꯗꯨꯝ ꯂꯣꯡꯅ ꯍꯤꯞꯂꯨꯔꯦ ꯎꯏꯊꯔꯨꯔꯦ ꯉꯥꯏꯍꯥꯛꯇꯪ ꯎꯏꯊꯔꯝꯕꯗꯒꯤ ꯀꯨꯡꯀꯨꯡ ꯍꯧꯖꯤꯛꯇꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯅ ꯇꯨꯝꯊꯈꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯀꯨꯡꯀꯨꯡꯒꯤ ꯃꯪꯂꯥꯟꯗ ꯀꯔꯤꯒꯨꯝꯕ ꯁꯛꯇꯝ ꯑꯃꯈꯛ ꯎꯔꯔꯦ ꯅꯍꯥꯛꯀꯤ ꯅꯇꯥꯎ ꯑꯗꯨꯕꯨ ꯂꯪꯅ ꯀꯟꯕ ꯄꯥꯝꯂꯕꯗꯤ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯃꯃꯥꯡ ꯄꯥꯡꯅ ꯂꯥꯛꯑꯣ ꯑꯗꯨꯒ ꯅꯇꯥꯎ ꯑꯗꯨꯅ ꯂꯪꯊꯣꯛꯂꯝꯂꯕ ꯑꯩꯕꯨ ꯅꯪꯅ ꯈꯨꯜꯂꯣ ꯄꯣꯠꯁꯛ ꯑꯁꯤ ꯅꯍꯥꯛꯀꯤꯅꯤ ꯅꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯄꯣꯠꯁꯛ ꯑꯁꯤ ꯄꯥꯏꯕ ꯌꯥꯔꯣꯏ ꯄꯣꯠꯁꯛ ꯑꯁꯤꯕꯨ ꯄꯥꯏꯔꯨꯕ ꯈꯨꯗꯤꯡꯃꯛ ꯑꯋꯥꯕ ꯇꯥꯒꯅꯤ ꯅꯍꯥꯛꯀꯤ ꯅꯇꯥꯎ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯨ ꯅꯪꯅ ꯀꯜꯂꯣ ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯃꯃꯥꯡ ꯂꯝꯕꯤ ꯄꯥꯡꯅ ꯂꯥꯛꯑꯣ ꯂꯧꯕꯨꯛ ꯇꯥꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯍꯥꯛ ꯅꯪꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯒꯦ ꯅꯍꯥꯛ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯃꯪꯂꯥꯟ ꯑꯁꯤꯗ ꯀꯧꯔꯔꯤ ꯀꯨꯡꯀꯨꯡ ꯃꯤꯠꯀꯪꯁꯤ ꯁꯤꯡꯉꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯀꯔꯤꯅꯣ ꯃꯪꯂꯥꯟꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯏ ꯃꯪꯂꯥꯟꯁꯤꯗ ꯃꯥꯕꯨ ꯀꯧꯔꯤꯕꯁꯤ ꯑꯇꯩ ꯑꯃꯠꯇꯅ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯃꯃꯥꯟꯅꯕ ꯃꯩꯅꯣꯅ ꯂꯪꯊꯣꯛꯂꯝꯂꯕ ꯐꯨꯔꯤꯠ ꯑꯁꯤꯅꯅꯤ ꯃꯥꯕꯨ ꯀꯧꯔꯤꯕꯁꯦ ꯀꯨꯡꯀꯨꯡ ꯌꯥꯝꯅꯁꯨ ꯀꯤꯈꯤꯔꯝꯃꯤ ꯀꯔꯤꯅꯣ ꯏꯃꯥꯟꯅꯕꯗꯨ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯐꯨꯔꯤꯠꯇꯨ ꯂꯧꯕ ꯆꯠꯇꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯕ ꯑꯗꯨꯒ ꯑꯩꯅ ꯐꯨꯔꯤꯠꯇꯨ ꯂꯧꯕ ꯆꯠꯂꯨꯔꯒꯅ ꯀꯔꯤ ꯀꯝꯗꯧꯔꯛꯀꯗꯕ ꯏꯃꯥꯅꯗꯤ ꯑꯩꯕꯨ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏ ꯏꯃꯥꯗꯨꯕꯨ ꯂꯩꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯀꯨꯡꯀꯨꯡ ꯇꯞꯅ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯪꯒꯣꯜꯗ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯝꯕ ꯃꯥꯒꯤ ꯃꯃꯥꯗꯤ ꯂꯩꯔꯝꯗꯕꯗꯒꯤ ꯀꯨꯡꯀꯨꯡ ꯑꯩꯕꯨ ꯌꯦꯡꯉꯨꯁꯤꯔꯥꯅꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ ꯃꯃꯥꯟꯅꯕ ꯃꯩꯅꯣꯕꯨ ꯃꯥꯅ ꯑꯃꯨꯛꯁꯨ ꯀꯟꯅꯤꯡꯉꯤ ꯍꯣꯏꯗ ꯃꯤꯑꯣꯏ ꯃꯤꯇꯧ ꯆꯥꯗ꯭ꯔꯕ ꯁꯤꯗꯁꯨ ꯌꯥꯔꯕ ꯃꯤꯒꯤ ꯃꯤꯅꯣꯛꯐꯝꯁꯨ ꯑꯣꯏꯔꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯍꯤꯡꯂꯤꯕꯒꯤ ꯀꯔꯤꯃꯇ ꯀꯥꯟꯅꯗ꯭ꯔꯕ ꯑꯩꯅ ꯀꯔꯤ ꯑꯃ ꯈꯜꯂꯨꯈꯤꯅꯤ ꯏꯃꯥ ꯅꯆꯥꯅ ꯉꯁꯤ ꯆꯠꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯑꯩꯒꯤ ꯍꯤꯡꯕ ꯑꯃꯗꯤ ꯆꯪꯕ ꯑꯅꯤꯒꯤ ꯃꯔꯛꯇꯅꯤ ꯑꯩ ꯆꯠꯂꯒꯦ ꯏꯃꯥ ꯅꯆꯥꯅ ꯅꯍꯥꯛꯄꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯦ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯇꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯍꯧꯖꯤꯛꯇꯤ ꯆꯠꯈꯤꯔꯝꯃꯤ ꯁꯛꯇꯝ ꯑꯗꯨ ꯐꯨꯔꯤꯠ ꯑꯗꯨꯕꯨꯅꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯌꯥꯡꯅ ꯃꯈꯣꯡꯅ ꯆꯦꯜꯂꯒ ꯂꯥꯛꯏ ꯍꯥꯏꯕꯒ ꯇꯧꯕꯒ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯍꯥꯛ ꯆꯦꯜꯂꯛꯏ ꯂꯝꯕꯤ ꯑꯁꯤ ꯐꯅꯌꯥꯝꯅ ꯁꯥꯡꯉꯤ ꯃꯪꯂꯥꯟꯗ ꯃꯥꯅ ꯎꯈꯤꯕ ꯃꯥꯕꯨ ꯀꯧꯔꯛꯈꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯆꯞ ꯆꯥꯅ ꯊꯨꯡꯂꯔꯦ ꯃꯐꯝ ꯑꯁꯤ ꯌꯧꯔꯕꯗ ꯅꯅꯥꯎ ꯀꯨꯡꯀꯨꯡꯅ ꯀꯣꯏꯔꯦꯜꯗꯨꯅ ꯌꯦꯡꯉꯤ ꯀꯗꯥꯏꯗꯕꯨ ꯇꯥꯕꯅꯣ ꯀꯗꯥꯏꯗꯕꯨ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯃꯥꯅ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯕ ꯇꯨꯡꯗꯗꯤ ꯀꯣꯟꯅ ꯊꯪꯅ ꯐꯨꯔꯤꯠ ꯑꯁꯤ ꯃꯥꯅ ꯎꯔꯔꯦ ꯊꯦꯡꯅꯔꯦ ꯐꯨꯔꯤꯠ ꯑꯁꯤ ꯎꯕꯒ ꯑꯃꯨꯛꯀꯁꯨ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯩꯕꯨ ꯈꯨꯜꯂꯁꯤꯔꯥꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯨꯕꯨ ꯐꯨꯔꯤꯠ ꯑꯁꯤ ꯍꯦꯛ ꯎꯕꯗ ꯐꯨꯔꯤꯠ ꯑꯁꯤꯅ ꯃꯥꯕꯨ ꯀꯧꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯁꯨ ꯑꯗꯨꯝ ꯇꯧꯔꯛꯂꯦ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯏꯃꯥ ꯃꯐꯝ ꯑꯁꯤ ꯌꯧꯔꯔꯦ ꯅꯆꯥꯒꯤ ꯍꯤꯡꯕ ꯁꯤꯕ ꯏꯃꯥ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗ ꯏꯃꯥ ꯏꯆꯥ ꯁꯦꯟꯅ ꯈꯟꯅꯔꯕꯁꯨ ꯅꯆꯥꯕꯨ ꯋꯥꯔꯧꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯍꯧꯖꯤꯛꯇꯤ ꯐꯨꯔꯤꯠ ꯑꯁꯤ ꯃꯥꯅ ꯇꯥꯞ ꯄꯥꯏꯈꯔꯝꯃꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯁꯤ ꯂꯧꯊꯣꯛꯂꯦ ꯑꯗꯨꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯁꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯂꯤꯠꯁꯤꯜꯂꯝꯃꯤ ꯐꯨꯔꯤꯠ ꯑꯁꯤ ꯍꯦꯛ ꯂꯤꯠꯁꯤꯟꯕꯒ ꯉꯥꯏꯍꯥꯛꯇꯪ ꯃꯤꯅꯠ ꯑꯃꯅꯤꯗꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯃꯁꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯍꯩꯅꯗꯕꯗꯧꯅ ꯍꯦꯛꯇ ꯋꯥꯔꯝꯃꯤ ꯋꯥꯕ ꯍꯩꯅꯗꯕꯗꯨꯅ ꯃꯥꯒꯤ ꯃꯁꯥꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯍꯦꯛꯇ ꯈꯥꯡꯉꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯃꯥꯒꯤ ꯑꯋꯥꯕ ꯀꯌꯥꯁꯤ ꯂꯣꯏꯅ ꯐꯈ꯭ꯔꯦ
ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝ ꯑꯣꯏꯈ꯭ꯔꯦ꯫ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦꯅꯦ, ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦꯅꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯐꯨꯔꯤꯠ ꯑꯁꯤꯗ ꯌꯥꯎꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯏ꯫ ꯃꯁꯤꯗꯒꯤ ꯑꯩ ꯌꯨꯝ ꯌꯧꯅꯕ ꯆꯠꯀꯦ, ꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯕ ꯊꯣꯛꯑ ꯂꯥꯛꯑꯅꯤ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯅ ꯃꯍꯥꯛꯁꯦ ꯆꯦꯟꯕ ꯍꯧꯏ꯫ ꯃꯥꯅ ꯈꯖꯤꯛꯇꯪ ꯈꯣꯡꯊꯥꯡ 5-6 ꯊꯥꯡꯗꯨꯅ ꯆꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯊꯧꯅꯥ ꯄꯤꯔꯛꯏ, ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯍꯜꯂꯛꯏ꯫ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯍꯥꯏꯗꯨꯅ ꯆꯦꯜꯂꯤꯕꯁꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯏ, ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯡꯅ ꯆꯦꯜꯂꯤ꯫ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯂꯦꯞꯂꯒ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯃꯇꯝ ꯑꯁꯤꯗꯁꯨ ꯆꯞ ꯂꯦꯞꯄ ꯉꯝꯃꯤ꯫ ꯀꯩꯅꯣꯅꯦ, ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛꯁꯦ ꯒ꯭ꯌꯥꯟ ꯃꯝꯕꯗꯨꯅ ꯇꯧꯏ꯫ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ꯫ ꯆꯠꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯍꯧꯕ ꯌꯦꯡꯗꯧ ꯄꯥꯝꯕꯤ ꯑꯃꯈꯛ ꯃꯁꯥ ꯑꯗꯨ ꯈꯔ ꯆꯣꯟꯊꯩ꯫ ꯃꯗꯨꯒꯤꯗꯨ ꯂꯥꯝꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯇꯞꯅ ꯆꯣꯡꯈꯠꯂꯤ꯫ ꯆꯣꯡꯈꯠꯄ ꯃꯇꯝ ꯑꯁꯤꯗ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯈꯤꯔꯝꯃꯤ꯫ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯑꯃꯨꯛꯀꯁꯨ ꯇꯧꯗꯨꯅ ꯃꯈꯥꯔꯣꯝꯗ ꯆꯣꯡꯊꯔꯛꯏ꯫ ꯍꯩꯃꯥ, ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯑꯀꯤꯕ ꯌꯥꯝꯅ ꯐꯥꯎꯔꯦ꯫ ꯋꯥꯈꯜ ꯑꯃꯁꯨ ꯂꯥꯛꯏ꯫ ꯃꯁꯤꯒꯤ ꯐꯨꯔꯤꯠ ꯂꯤꯠꯂꯕꯗꯤ ꯆꯦꯟꯕ ꯃꯇꯝꯗꯁꯨ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕ, ꯆꯣꯡꯂꯕꯁꯨ ꯀꯟꯅ ꯆꯣꯡꯕ ꯉꯝꯕ꯫ ꯃꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯆꯥꯡ ꯌꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯃꯨꯛ ꯆꯦꯜꯂꯒ ꯌꯦꯡꯉꯤ꯫ ꯆꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯁꯥ ꯃꯇꯣꯝꯇ ꯌꯥꯡꯅ ꯆꯦꯜꯍꯟꯕꯁꯨ ꯉꯝꯃꯤ꯫ ꯆꯣꯡꯕ ꯃꯇꯝꯗꯁꯨ ꯁꯥꯅ ꯆꯣꯡꯕꯁꯦ ꯉꯝꯈꯠꯂꯛꯏ꯫ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯍꯟꯗꯛꯃꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯛꯏ꯫ ꯍꯩꯃꯥ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯍꯔꯥꯎꯕꯅ ꯃꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯍꯥꯛꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯀꯣꯏꯆꯣꯡꯗꯨꯅ ꯑꯗꯨꯝ ꯁꯥꯟꯅꯔꯨꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃꯝ ꯉꯥꯟꯁꯤꯟꯅꯔꯛꯄ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯦꯡꯂꯅꯤꯍꯦ, ꯑꯩ ꯌꯨꯝ ꯌꯧꯔꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯥꯛꯄ ꯃꯇꯝꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯆꯦꯜꯂꯨꯔꯤꯕ, ꯃꯥꯅ ꯆꯣꯡꯉꯨꯔꯤꯕꯁꯤꯗꯤ ꯂꯝ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯨꯔꯦ꯫ ꯑꯁꯨꯝꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯈꯨꯜꯒ ꯍꯦꯛ ꯊꯪꯅꯕꯗ ꯈꯨꯜ ꯑꯃ ꯂꯩ꯫ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯁꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃ ꯂꯩ꯫ ꯃꯁꯤꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯁꯤꯕꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯐꯨꯝꯕ ꯄꯣꯠꯂꯣꯏꯕ ꯃꯐꯝꯅꯤ꯫ ꯃꯁꯤꯒꯤ ꯃꯄꯥ ꯑꯁꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡꯅ ꯐꯥꯎꯔꯒ ꯂꯥꯛꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯄꯥ ꯑꯁꯤ ꯑꯣꯏꯔꯛꯄ ꯃꯇꯝꯗꯅꯤ ꯅꯅꯥꯎ ꯀꯨꯡꯀꯨꯡꯒꯤ ꯃꯤꯠꯇ ꯎꯍꯩꯗꯕ ꯑꯀꯤꯕ ꯁꯛꯇꯝ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯛꯂꯤꯕ꯫ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯀꯔꯤꯅꯣ? ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯛꯏ꯫ ꯃꯐꯝ ꯑꯁ꯭ꯋꯥꯏꯁꯦ ꯃꯪꯒꯤ ꯃꯪ ꯉꯥꯛꯇꯅꯤ꯫ ꯃꯪ ꯑꯁꯤꯒꯤ ꯃꯌꯥꯗꯒꯤ ꯊꯣꯔꯛꯂꯤꯕ ꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝꯁꯤꯡ ꯑꯁꯤꯕꯨ ꯎꯕꯗ ꯅꯅꯥꯎ ꯀꯨꯡꯀꯨꯡ ꯊꯋꯥꯏ ꯋꯥꯕꯅ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯅ ꯈꯪꯗꯕꯒꯤꯅꯤ꯫ ꯐꯨꯔꯤꯠ ꯑꯁꯤ ꯃꯥꯅ ꯂꯤꯠꯄ ꯃꯇꯝꯗ ꯐꯠꯇꯕ ꯂꯥꯏ ꯁꯥꯔꯣꯏꯁꯤꯡ ꯃꯥꯒꯤ ꯃꯤꯠꯇ ꯎꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕꯗꯨꯅ ꯃꯥꯅ ꯍꯦꯟꯅ ꯀꯤꯕꯅꯤ꯫ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯀꯔꯤ ꯄꯨꯊꯣꯛꯀꯗꯣꯔꯤ? ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫